Thabal Chongba haiba si maitegi yamna chawkhatpa thainadagi chanaraglaba tannaba thanaba yadraba adugumba nungairaba kumai amani adubu hujikki haugalakliba generation singna Thabal Chongbagi yamna phajakraba saktamase khara khara manghannaba honabagum tawi yamna lamhenba mama mapana haibada ilamoidaba manba angang mayama Thabal Chongbamsida thoroklaga mafam marang khangtana makok mamai hai humdana chongba khanaba chainaba oidaba nattaba wahi wata ngangnabasina Thabal Chongbagi fajaraba saktamase khara khara manghanlapugum tawi phattaba video mayamdi ucharroi adubu asigi video jim phajadro asi sida chongliba nupi macha asigi Thabal Khuchongse jamna ingna lemna taru taruna asini maitegi asengba phajaba haibado yengniba makhai penba naidi haiba aduni ai music hapcharakke mayam Thabal ase jingminasi asina Manipuris in Kolkata na chongba Thabal ni nungshiraba ichal iche singna chongba Thabal yamna lemna taru taruna chongba Thabal asi mayam phajadro asumaina Thabal ase chongbigadabani adugi nattabada mafam marang khangdana koi chongba mafam makok mamai mafam marang khangdana haina humna yamna lemdaba mawongda chongba yamna yengba nungaite asi phajadro se taru taruna phajaba dress setana Manipuris in Kolkata na chongba Thabal asina pumhen hele hadana mayam da haijaningi music hapcharakke mayam asuk phajaba Thabal ase mayam music hapchagi haina tawbase copyright oibadagi hapchaba yajadre but nupi macha asigi Thabal is the most beautiful Thabal Chongba ever.